ꯑꯩ ꯃꯌꯥꯝꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯔꯤ ꯑꯃꯇ ꯃꯌꯥꯝꯗ ꯂꯤꯖꯔꯝꯒꯦ ꯃꯌꯥꯝ ꯃꯨꯟꯅ ꯇꯥꯕꯤꯌꯣꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯗꯦꯠ 6 ꯃꯥꯔꯆꯀꯤ ꯄꯨꯡ 2:05 ꯆꯠꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯍꯩꯇ꯭ꯔꯕ ꯑꯃꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯍꯦꯛ ꯇꯧꯕꯤꯔꯨꯔꯦꯕꯀꯣ ꯍꯦꯛ ꯇꯧꯕꯤꯔꯨꯕꯗꯒꯤ ꯑꯩꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯪꯉꯥꯎꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯔꯨꯕꯅꯦꯕ ꯑꯩꯁꯦ ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯔꯨꯕꯅꯤꯅ ꯑꯩꯅ ꯌꯥꯝ ꯀꯪꯉꯥꯎꯅꯕ ꯍꯥꯏꯗꯤ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯕ ꯑꯗꯨꯝꯕ ꯑꯃ ꯑꯣꯏꯔꯨꯔꯦ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯅꯧꯕ ꯑꯃꯁꯨ ꯍꯥꯡꯉꯦ ꯃꯌꯥꯝ ꯎꯕꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯝꯅꯤ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯇꯥꯕꯗ ꯍꯔꯥꯎꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤꯁꯨ ꯍꯔꯥꯎꯕ ꯃꯌꯥꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯑꯗꯨꯗꯨꯒ ꯍꯥꯏꯗꯤ ꯑꯩꯁꯦ ꯅꯍꯥꯟ ꯚꯤꯗꯤꯑꯣ ꯅꯝꯕꯗꯀꯣ ꯍꯥꯏꯗꯤ ꯆꯦꯅꯦꯜ ꯑꯅꯧꯕꯗ ꯊꯥꯒꯠꯄꯗ ꯑꯩ ꯀꯞꯄꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯝꯒꯦ ꯑꯗꯣ ꯍꯥꯏꯗꯤ ꯑꯩ ꯀꯩꯅꯣ ꯀꯞꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄ ꯅꯠꯇꯦꯕ ꯑꯩ ꯆꯦꯅꯦꯜꯗꯣ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦꯅ ꯋꯥꯔꯤꯗꯣ ꯃꯌꯥꯝꯗ ꯂꯤꯖꯒꯦꯅ ꯊꯣꯛꯂꯛꯄꯅꯦꯕ ꯑꯗꯨ ꯇꯧꯕꯗꯕꯨ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯋꯥ ꯉꯥꯡꯕ ꯊꯣꯛꯂꯛꯇ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯚꯤꯗꯤꯑꯣ ꯀꯔꯤ ꯀꯔꯥ ꯍꯥꯏꯗꯤ ꯁꯣꯁꯇꯤꯒꯤ ꯑꯗꯒꯤꯗꯤ ꯂꯣꯏꯅ ꯍꯦꯛ ꯄꯣꯛꯄ ꯍꯧꯕꯗꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯂꯨꯍꯣꯡꯕꯒꯤ ꯈꯣꯠꯄꯒꯤ ꯂꯣꯏ ꯊꯥꯒꯠꯄꯅꯦꯕ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯐꯤꯂꯝꯒꯤ ꯇꯥꯏꯞꯇ ꯅꯝꯕꯁꯨ ꯅꯠꯇꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯆꯠꯍꯟꯕꯅꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯦꯃꯣꯔꯤ ꯏꯃꯨꯡꯒꯤ ꯑꯣꯏꯕ ꯃꯦꯃꯣꯔꯤ ꯃꯌꯥꯝꯗꯣ ꯃꯥꯡꯈ꯭ꯔꯅꯤ ꯈꯟꯕꯗ ꯍꯥꯏꯗꯤ ꯆꯦꯅꯦꯜꯗꯣ ꯄꯨꯂꯞ ꯀꯛꯎꯔꯕꯅꯦꯕ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯕ꯭ꯔꯣ ꯕꯨꯡꯆꯥꯅ ꯅꯪ ꯆꯦꯅꯦꯜ ꯀꯛꯄꯗꯣ ꯀꯩꯝꯇ ꯈꯟꯒꯅꯨ ꯈꯣꯠꯀꯅꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯍꯥꯏꯗꯤ ꯍꯦꯀꯔꯒꯤ ꯃꯈꯨꯠꯇꯒꯤ ꯄꯨꯂꯞ ꯃꯨꯟꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜꯗꯣ ꯌꯨꯇ꯭ꯌꯨꯕꯅ ꯄꯨꯂꯞ ꯂꯧꯊꯣꯛꯄꯅꯦ ꯅꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯣ ꯑꯩꯅ ꯅꯪꯒꯤ ꯊꯕꯛ ꯑꯃ ꯄꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯃꯥꯏꯊꯤ ꯍꯧ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯍꯧꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯉꯁꯤꯐꯥꯎ ꯆꯦꯅꯦꯜ ꯍꯨꯝꯐꯨ ꯍꯦꯟꯅ ꯂꯧꯈꯠꯈꯤꯕ ꯂꯩꯔꯦ ꯑꯗꯨꯅ ꯅꯪꯒꯤꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯈꯠꯂꯒ ꯅꯪꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ ꯍꯥꯏꯕ ꯊꯥꯖꯕꯗꯣ ꯊꯝꯕꯤꯔ ꯃꯇꯨꯡꯗ ꯉꯁꯤꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜꯗꯣ ꯂꯧꯈꯠꯄꯤꯔꯦ ꯑꯗꯨꯗꯨꯒ ꯕ꯭ꯔꯣ ꯑꯕꯨꯡꯆꯥ ꯂꯣꯡꯖꯝꯅ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯦ ꯃꯥꯅ ꯀꯩꯀꯩ ꯃꯦꯜ ꯀꯩꯀꯥ ꯄꯥꯁꯋꯥꯔꯗ ꯀꯩꯀꯥ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯁꯦꯝꯕꯤꯔꯒ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯦ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯗꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯑꯔꯣꯏ ꯈꯜꯂꯨꯕ ꯆꯦꯅꯦꯜ ꯑꯃ ꯑꯁꯨꯝꯅ ꯂꯧꯈꯠꯄꯤꯕꯁꯦꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯆꯦꯅꯦꯜꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯦꯛ ꯇꯧꯈꯤꯕ ꯐꯦꯁꯕꯨꯛ ꯄꯦꯖꯀꯨꯝꯕ ꯀꯩꯒꯨꯝꯕ ꯍꯦꯛ ꯇꯧꯈꯤꯕ ꯂꯩ ꯇꯥꯔꯒꯁꯨ ꯕ꯭ꯔꯣ ꯑꯕꯨꯡꯆꯥꯒ ꯇꯥꯟꯅꯕꯤꯌꯣ ꯍꯥꯏꯗꯤ ꯃꯥꯅ ꯂꯣꯏꯅ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯅꯁꯨ ꯍꯥꯏꯗꯤ ꯑꯩꯅ ꯊꯥꯖꯔꯨꯗꯕꯗꯣ ꯑꯩꯁꯨ ꯏꯁꯥꯗ ꯊꯣꯛꯇ꯭ꯔꯤꯕꯅꯤꯅ ꯍꯥꯏꯗꯤ ꯑꯩ ꯆꯦꯅꯦꯜꯁꯦ ꯂꯧꯈꯠꯄ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯑꯗꯨꯝ ꯊꯕꯛ ꯄ꯭ꯔꯣꯁꯦꯁ ꯇꯧꯅ ꯂꯧꯈꯠꯄ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯦꯕ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯝ ꯑꯁꯨꯃꯥꯏꯅ ꯂꯧꯔꯒ ꯌꯥꯝ ꯂꯥꯏꯅ ꯂꯧꯈꯠꯄꯤꯔꯛꯑꯦ ꯆꯦꯅꯦꯜꯁꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝꯕ ꯊꯧꯗꯣꯛ ꯀꯩꯀꯥ ꯊꯣꯛ ꯇꯥꯔꯒꯗꯤ ꯕ꯭ꯔꯣ ꯕꯨꯡꯆꯥ ꯂꯣꯡꯖꯝꯗ ꯇꯥꯟꯅꯕꯤꯌꯣ ꯃꯥꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔꯗꯣ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯕ꯭ꯔꯣ ꯕꯨꯡꯆꯥꯁꯦ ꯇꯣꯞ ꯁꯤꯐꯥꯏꯗꯒꯤꯅꯦꯀꯣ ꯑꯗꯨꯗꯨꯒ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯩꯅꯣꯗ ꯕ꯭ꯔꯣ ꯗ꯭ꯔꯋꯤꯟꯁꯨ ꯃꯌꯥꯝ ꯂꯣꯏ ꯈꯪꯕꯤꯔꯝꯒꯅꯤ ꯃꯥꯒꯤꯁꯨ ꯆꯦꯅꯦꯜꯁꯨ ꯂꯩꯀꯣ ꯑꯗꯨꯗ ꯍꯥꯏꯗꯤ ꯃꯥꯒꯤ ꯆꯦꯅꯦꯜꯗꯤ 3 lakhs ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯦꯟꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯚ꯭ꯌꯨꯋꯔꯁꯀ ꯃꯌꯥꯝ ꯌꯥꯝꯗꯅ ꯈꯣꯠꯇꯅ ꯇꯧꯔꯕꯅꯤ ꯃꯥꯅꯁꯨ ꯃꯇꯦꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯡꯕꯤꯈꯤꯀꯣ ꯊꯥꯖꯗꯕ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯕ꯭ꯔꯣ ꯗ꯭ꯔꯋꯤꯟꯅꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯃꯁꯥꯃꯛꯀꯤ ꯃꯦꯜꯁꯦꯀꯣ ꯖꯤꯃꯦꯜ ꯑꯦꯀꯥꯎꯟꯁꯦ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯑꯦ ꯍꯥꯏꯕꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯈꯔ ꯆꯤꯜꯂꯕꯅꯤ나 ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯉꯥꯡ ꯎꯅꯗꯧ ꯂꯩꯕꯅꯤꯅ ꯑꯩꯒꯤ ꯃꯦꯜꯁꯤꯒ ꯄꯥꯁꯋꯥꯔꯗꯁꯤꯒ ꯅꯪ ꯁꯤꯖꯤꯟꯅꯔꯣ ꯑꯗꯨꯗꯨꯒ ꯅꯪꯒꯤ ꯆꯦꯅꯦꯜꯗꯨꯕꯨ ꯂꯧꯈꯠꯄ ꯌꯥꯅꯤ ꯍꯥꯏꯔꯗꯤ ꯃꯦꯜꯁꯤꯕꯨ ꯅꯪ ꯁꯤꯖꯤꯟꯅꯔꯣꯅ ꯄꯤꯊꯣꯔꯛꯄꯅꯦꯕ ꯑꯩꯉꯣꯟꯗꯀꯣ ꯑꯁ ꯌꯥꯝꯅ ꯍꯥꯏꯗꯤ ꯊꯥꯖꯗꯕꯗꯣꯀꯣ ꯍꯥꯏꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯋꯦꯀꯣ ꯄꯨꯛꯆꯦꯜ ꯆꯥꯎꯋꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯀꯔꯤꯅꯣ ꯀꯥꯏꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯝꯇ ꯈꯪꯅꯕ ꯅꯣꯡꯇꯁꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ ꯊꯦꯡꯅꯔꯒ ꯈꯣꯠꯂꯒ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯍꯥꯏꯗꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯁꯨ ꯅꯠꯇꯦ ꯍꯟꯗꯛꯀꯤ ꯑꯩ ꯆꯦꯅꯦꯜꯗꯣ ꯍꯦꯛ ꯇꯧꯈꯤꯕ ꯃꯇꯝꯗ ꯄꯥꯎ ꯐꯥꯎꯅꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯈꯪꯗꯦ ꯑꯩꯈꯣꯏꯅꯁꯨ ꯃꯤꯉꯣꯟꯗꯁꯨ ꯁꯣꯏꯖꯔꯨꯗꯕ ꯈꯣꯠꯂꯨꯗꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯃꯣꯏ ꯁꯦꯡꯖꯔꯨꯕꯒꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯗꯤ ꯂꯥꯏꯕꯛ ꯐꯕ ꯇꯟꯖꯥ ꯃꯌꯥꯝ ꯄꯤꯕꯤꯕꯅꯦ ꯍꯥꯏꯅꯁꯨ ꯈꯜꯂꯦꯀꯣ ꯀꯩꯅꯣꯒꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯏꯆꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯕ꯭ꯔꯣ ꯗ꯭ꯔꯋꯤꯟꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯕ꯭ꯔꯣ ꯗ꯭ꯔꯋꯤꯟꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄ ꯀꯣ ꯑꯗꯒꯤ ꯕ꯭ꯔꯣ ꯑꯕꯨꯡꯆꯥ ꯃꯣꯏ ꯃꯌꯥꯝꯕꯨꯁꯨ ꯍꯥꯏꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯅꯪꯗꯤ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯕ꯭ꯔꯣ ꯗ꯭ꯔꯋꯤꯟꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯕ꯭ꯔꯣ ꯑꯕꯨꯡꯆꯥꯕꯨ ꯑꯩꯈꯣꯏꯗꯥꯒꯤ ꯃꯥꯡꯂꯨꯔꯕ ꯆꯦꯅꯦꯜꯁꯤꯕꯨ ꯔꯤꯀꯣꯚꯔ ꯇꯧꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯤ ꯍꯥꯏꯕ ꯄ꯭ꯔꯣꯁꯦꯁꯁꯦ ꯃꯥꯅ ꯍꯥꯟꯅ ꯍꯧꯕꯅꯦꯕ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯆꯦꯅꯦꯜ ꯂꯧꯈꯠꯅꯕ ꯄ꯭ꯔꯣꯁꯦꯁ ꯍꯧꯕꯁꯦ ꯃꯥꯅ ꯍꯥꯟꯅ ꯍꯧꯕꯅꯦ ꯑꯗꯣ ꯕ꯭ꯔꯣꯒꯤ ꯏꯇꯩꯃꯗꯣ ꯑꯉꯥꯡ ꯎꯅꯗꯧꯔꯦꯅ ꯍꯥꯏ ꯍꯟꯗꯛ ꯊꯥꯗ ꯑꯗꯨꯗꯨꯒꯤ ꯃꯥꯗꯣ ꯊꯕꯛꯇꯣ ꯈꯤꯇꯪ ꯆꯤꯟꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯍꯥꯏꯗꯤ ꯕ꯭ꯔꯣ ꯑꯕꯨꯡꯆꯥꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯕ꯭ꯔꯣ ꯗ꯭ꯔꯋꯤꯟꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯄꯨꯂꯞ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯗꯨꯃꯥꯏꯅ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯅꯈꯤꯕꯅꯦꯕꯀꯣ
bro Drawinju adagidi bro DSP Thoi Manipur King Kong adagidi Alex Usam Nawo Mai adagidi all YouTuber viewers kudima aina haidi aduki matik aingondha handak support tawbirakpa ko pirpa sumna message thabirakpa haidi wakhan sonda ganu khokkono kaina mayam pungning thoga pirpa mayam do adu mayam do aina khullona dana khuramjari duga bro bungsa busu aina haningai letna haidi aigi mangrani mutkrani khan ma channel ma lokhat piraga aigi memory mayam si mahan bidabagi damakta bro bungsa da mayam ta kana tawse yam nungai bro bungsa ko kaya hadu na haningai letna nungai ayu na as aidi buanga mo thok to bil pangkap taga kram ne aidi mina di nupa ora kappi kholi kap kono to da to ba hai adu duga aini am lu sinna khaluba aini YouTube ta kayam thawai yauna haksang yauna lupangani ha do aigi mit ki pi na ta pane ba ko aidi ai kap ke khalaga video na mo ki bana te adu wanga mo ki da bane adu di myam akhoi gi sai am sno na phong da bane sai sakwa recording ta bo loire atu matam da ngasi ai ji manung da reels ma nam jara ke adu thaduk jara ke adu ko myam viewers myam da gi session myam mo reels nam biro wa ina myam da haijari adu di video je recording gi ma khawain targe koje hojik se kano tawdune isai sakpa satune ko abem gi sai ma phone ni habdo aina adu gi sai recording taw satune ado thagat kadaba channel du budi hack tawgi dana hojik kana recover taw na bo na ri adu taraga su aigi bro abung sana ko abung sa long jam na hai yam kana kamta nungsa thi ba taw no ko no nang na next vlog oina namaga ngai le ko lo habi gi thaja do pb re adu ki haja du tangi suna tana khoi dum channel se kana taw do dum sai dum sa age khan ga na sai sakwa sakya taw ne to andaki matang sida channel se hack taw du matang sida haidi bro Drawin hoi bro bungsa hoi adagi bro Nawo Mai hoi DSP Thoi hoi moi amna haidi bro King Kong hoi Alex Usam hoi anambana lo ina mateng pange adu ga Manipur YouTuber kano da su WhatsApp ki group te yawo me amna su aigi pungning adu kuma tik thawai pire do me kamai taw no ha do video mate hapa ge adu next content ni ko ai channel thaga da me am ai ngasi nam jari se soidan thaga sar ke si video ji ai thaga me am da soidan thaga sar ga me am sina ba ngam bo ise ge ai na ai me am da gi ngai fa je luxury haidira misery nam ding ai bira moi gi ses sai maming di hongdok lo nung sibado oidini ko aidi ni ma'am tatta ma tole si kano lai re angang sangong kai ga ju pur chat le hore sai sakom da angang ka pa so no ko diary si dana isai mek to i re na si dana ai gi imana ba amna lu na tinna ba masa phaja pam lai du du ne si sina du di ma'am horen ko sai so lo ga na mate ma pa ke na ngasigi haidi sai nambagi kano sida ju ko haidi thorom sida ju aigi mana basina nambagi na te sai recording to bagi thorom sida ju aigi mana basina ko mateng adu ki matik yam song na pange hangde album je mana kuma pura ju gyan ta hatri ko hai yaw de yaw lan mating pang do le dum nei di mating pang do na ko kum thok si da nam na de kum thok si ke no ma album gum am ju kum thok pi ai tau lan gi mong gi ga akwai na hojik wari sana ri kano ni ko haidi sai kumba tu to boda to ba hai je sum wari gi wane ma su dum irang gi matang da dum haidi koi Bisnupur police station gi CDO gi da ma su lai ri ne bo ji hojik se ko haidi irang gi kai gi mafam ko sin thung na nang sa tam pham lai tre ko mane khan chal yam no bi chat te hanam di office le mi da na matung no hakti nang singya tam ya yam chat le ko ngasi je ai na mangon da gi matam ma kai thola ga adi smai ai thagom chat min rosen chat min ga to bone me am na ai lu hong ba satin pai ma sak phajagi have do te kanam da na te si lai re ai kan mane ai thabuk le bu di dum mating pangam de mon zum hai ba ado thau le te dum ma hai dum mai che le dum mo ga mo che le oi do di sala se sai sam dai ji bu kai phau ke mi hun ga dang dang song bro kamai to keถ้าทราบแบบว่ามันตรงนั้นเราจะเลยรวย ไอ้ดิว่าขนมไอ้เลยต้องมาทำที่ได้เจเนอเรตตัววิกเลยอันนี้ก็ไม่ต้องนะพวกที่กันวันนี้ดูอยู่อันนี้มาทาตัวกระพริ้วเลยบ้าง Asik ko na ID kano to rije isai nam sabda tamna video nam ga chali je ai gi chene de so ida na fangani ha gi haza ba amaga loina na aina video jin shamza ne ba ko ma to ID aina khali je me am sum rasum da ra do me am video do ai
ꯌꯥꯔꯒꯗꯤ ꯊꯥꯒꯠꯂꯛꯀꯅꯤꯗꯅ ꯑꯗꯨꯗ ꯊꯦꯡꯅꯔꯅꯤ ꯉꯁꯤ ꯗꯦꯠ ꯀꯩꯅꯣꯅꯦꯕ ꯉꯁꯤ ꯗꯦꯠ 9 ꯀꯣ 9 ꯃꯥꯔꯆꯀꯤ 2024 ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯅꯨꯃꯤꯠꯁꯦ ꯀꯣ ꯏꯁꯩ ꯁꯛꯄ ꯆꯠꯂꯤꯁꯦ ꯗꯦꯠ 6ꯇꯅꯤ ꯍꯦꯛ ꯇꯧꯈꯤꯕꯗꯨꯅ ꯑꯩ ꯏꯆꯥꯅꯨꯄꯤꯁꯤ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯁꯥꯏꯅꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯥꯏ ꯍꯥꯏ ꯅꯠꯇꯦ ꯑꯩꯒꯤ ꯁꯥꯏꯅꯁꯤ ꯂꯩꯔꯦ ꯑꯩ ꯅꯨꯄꯤꯅ ꯁꯤ ꯂꯩꯔꯦ ꯆꯠꯂꯁꯤ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯥꯗ ꯃꯇꯦꯛ ꯃꯇꯦꯛ ꯑꯃꯨꯛ ꯅꯝꯃꯁꯤ ꯁꯪꯒꯣꯝ ꯂꯩꯈꯤꯗꯣꯏꯅꯤ ꯕꯖꯥꯔꯗꯒꯤ ꯁꯪꯒꯣꯝ ꯂꯩꯔꯤ ꯍꯜꯂꯛꯑꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯁꯩꯁꯨ ꯁꯛꯇꯣꯛꯎꯔꯦ ꯑꯗꯨ ꯐꯖꯕ ꯊꯤꯕ ꯍꯥꯏꯗꯨꯗꯤ ꯍꯌꯦꯡ ꯊꯥꯒꯠꯂꯛꯑꯀꯥꯟꯗ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯃꯌꯥꯝꯅ ꯏꯁꯩ ꯁꯛꯇꯣꯛꯈꯤꯕꯁꯤꯕꯨ ꯀꯩ ꯀꯩꯅꯣ ꯇꯧꯒꯦ ꯁꯨꯀꯤ ꯏꯁꯩꯗꯣ ꯐꯖꯩꯌꯦꯅ ꯈꯟꯕ꯭ꯔꯣ ꯀꯃꯥꯏꯅ ꯈꯟꯒꯦ ꯃꯌꯥꯝꯅ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤꯀꯣ